ngasi maroiba pauda masa masagi dukan dagi hendoktu na pot yolamba thengnarbadi IMC gi bylaw gi matung ina charak pangangani haina mahut minister ti Syam Kumar na haikre cycle amasung ningthau khongda sakhangdaba singna yeiga dawrba phawbai sing mai thadoklamle jenaba mioi ama miamna pharaga police ta sinakrai amade dramathoi shuba Manipur polo gi ngasi humni chanba numita Manipur gi sanaru singna semba India B na India ebu panjal tara humdoi ani England na Morocco bu panjal tara kataruk ani da thoikrai Kurumjari ISTV pau miyeng tabi ki besing butaram nokjari hauji pau sandong pisari ngasi thangal kaithel pauna kaithel Masjid Road amadi ima kaithel gi mafam singda food pata pot thangdok tuna yoli besing masa masa gi dukan manung da amadi pofam gi sarukta yonaba mahut minister ti Syam Kumar na khangan krai ngasi hairiba mafam asida mahak masana hakthengna na chatuna yengsinbada lambi gi food pat ki mafam singda dukan phamliba singna potchai puthokuna yolamba kaya thengnakhi matungda amukhanna tawdanaba minister na dukan mapu amadi kaithel phamliba singda khanganke makhata na karigumba masa masa gi dukan dagi hendoktuna pot yolamba thengnarabade thonglon sinduna IMC gi bylaw gi matungina charak phangangani haike पासी उसी ले रिबा लोशन दबा पार खरा दगी कना म इलेगेन द माइ दुकान साबसे अखोगी स्टेज वांग सकलम गुम याम थेंग सुम याम लोइन रिमूव तोरगा परमानेंट लोइना कोई फुटपाथ अखोगी पब्लिक ना कमिन वनबा कुने दे क्लीन दम थरनब होनगनी अदो सिदा कना गुम दुकान फम मयाम सिना मपान द पोसिंग जी लंगथोराबा मुतगा दुकान द पोसिंग जी ममांग थमाबा अदो वार्निंग तोना कोई पोसिंग दम अहेन पोके लो थोकने अदो आलगी मतुगिना इंफॉर्मेशन कॉर्पोरेशन की आलगी मतुना मोय टेक्स थेनगनी फाइल लवने दुगा मतलब लम हेलगन दुकान मतम चुपना क्लोज डाउन तौने Manipur da handak marak lawmi singna wana panba chahi amagi manungda amuktang phau loknana bhonarakpada sakhangdaba singna phawai mai thabagi thabak leptana chathari thasigi kungani thoigi nungthilda cycle hill town da sakhangdaba singna law yainana bathamba phawgai tumna mai thadok piramle thawong asibu kuki inp civil society cycle na kanna yaningdaba phongdok pagaloinana lairaba lawmi asigidama government ki maikaidagi mateng pangbina ba pungning singsli Pari amarong ki lofam adu Jacob Mangte kauba lomi amagini yai nabagi damak pairamba pausing November kunga hundogi ayukta mai tumna chaknam batheng na kibani jahi gi tin chamnga dagi na chatuk phauba lofam asi ma ki machanupi mari amasung loina biga loina na wana panbani adubu jahi amagi chana na ba phau lokadore haina asa tawrambadu pumang mangle haina Jacob na thamoi shok na phongdokle Fataba tawa miyo sing ayin gi matung ina chairak pibina ba amade mahaki mung manunggi awaba yenglaga mateng pangbina ba pungning singsili kuki NP cycle gamkhai gi joint secretary thamko hau matena thawong asi mioi ba khunai da tawhei da ba thawong ni mari leina ba singna yengsin biduna laira ba lomi sigi da mateng pangbi haike hi amagi konana ba suya ba nom ja ba sida Maina pumsak sak tuna loi kharaba uji government na mateng pina na bagi damak su cycle kukin pi adugas keso cycle na appeal taujari Ngarang su Bisnupur district ki manung chanba ningthauko municipal council gi ward number 3 Loktak project Santipur gi lampakta lofam anige paiduna thamba Phawbai mai tharam le haire Phawbai sing adugi mapu sing adudi Santipur ward number 3 dagi Pukhrambam Khomai Devi amade Michael Kamai Koba mioi anigini haire Thaudo dungarang ayupung tara makhairom taba matamda thokibane mai chak pahorokpa matamda manak nak na leiramba mioi kayana khangnarakpadagi miyam chension duna mai kanna bhonabada mai tharamba mioi oiramgani chingnaba mioi amasu phagat pangam le haire Bisnupur Fire Service ki mioi singsu laktuna mai kanbagi thabak chathaki mai tharam bani haiba miyam na pharaba mioi adude ningthaukhong ward number 13 degi Moirangthem Ibomcha Singi machanupa Moirangthem Robin Kawi Bisnupur Police na phagatuna wahang pahong chathakre Masagi chahi tarahumdoi khakta ngairiba nupa macha ama yungi shirida kumtharakpada nanbadagi tuge tawbada manak nakpada leiba HT line amada pairubadagi makhut nama kakhraba matungda aruba phibamda Raj Magic City da laikanare thaudo asi chatkiba October gi tang kunda thokibani soklaba nupa macha adudi Chandoi Shanhoi kawi chahi tarahumdoi rom sure apokpa Rajabor
चांदेल डिस्ट्रिक्ट के लेशोक चिंगदगिनी हौजिकना चिंगमैरोंग पाउमाई कॉलोनी दा भरादा लेदुना डॉन बॉस्को स्कूल चिंगमैरोंग दा क्लास 7 तमलिबा महिरोय मने थौदोसी मतंग ngasi phawba police amadi mari leinaba singna wakat kiba leitre chandoi sanhoi gi apokpe chandoi sanboina phongdorpada bharada leiduna machabu light class su tamhannaba insang napi yonduna leibani hauji phawda machagi laing manasi lupa lak mari rom tare haire phibam asida machagi laing man makhatana laing bangamgani haiba thajadre asigma thaudosi matungda amana thoktanaba amade machagi mateng pangpinaba mari leinaba department na miyeng changbinaba appeal tawkri angang natana atokpa angang dasu sokhiba thodo thokini yaragadi jeksina angang sokdana ba jagada phajana semiri hina nungai gene ai wakhan su khali kanada hangsura kari da tawsira su khangdabane kanada su kari su tawde kari su hangde kari su phangba su leti oji se oja khona ngasi labi ba sina hanbane engon HT line चिंगबदगी ओइ थंगब खुद कक्तुना मसा पुंब सोकपदगी अरुबा फिबमदा राजमेदी सिटी दा लाइंग दुना लेरिबा क्लास 7 तमलिबा महिरोय चांदोय सानहोय की लाइंग बदा मतेंग ओइननबा माइचौ तरेत बिरधज मेमोरियल चैरिटेबल ट्रस्ट चेन्नई की माइकेदगी लुपा लिसिंग तरा अमदे तेरा यंग खोमलेरक्तगी चिरोम इबोयामिना सुसेल की मतेंग पांखरे सोशल मीडिया दा नुपी साधुना सासनबा अकाउंट हांगलंबा खुयाथोंग पोलेम लेकाइदगी जई तरागतरेट खक्तंगारिबा नुपा मचा अमा खुयाथोंग पोलेम लेकाइदा लेबा राइजिंग नॉलेज क्लब न फारगा वरक वातेम लबा मतुंगदा ममा मपादा खुसनखरे क्लब की वाइस प्रेसिडेंट एनजी घनश्यामना हाइरिबा नुपा मचा सिना नुपी साधुना नुपा खरदगी पैसा लौथोकपा मदि मथोंग चादबा पिक्चर थाजिंदुना इमुंग काइननबा होनरंबा लेखरे ममा मपासिंग अंगांग सिंगबु मोबाइल फोन पाइहंदनबा होनबियु तंगाई फदना मोबाइल पाइबा तारबदि चेक्सना अंगांग सिंगबु सेनबियु हाइकि जोंथाम मोन्टू अपोकपा राजू हारि बंगांगसिना नुपी मचा खरगी फेक अकाउंट हांगा फेसबुक दा अमदि व्हाट्सएप ता नुपा अतोप अतोप मयामदगी पैसा लौथोंबा अदुगा येंगबदा नुंगाइतबा फोटो थारंबा मयाम अम लेरे अदुना हारि बंगांगसिना सिजनरिबा फेक अकाउंट सारमी बांगांग नुपी मचा अनि बदे इसै सक्सबा अंगांग ओइबनिना मखोइसी चटपा मतमदा मीना मखोइबु लान उबिबा मयाम अम यावबसुदगी हारिबा अंगांग से खोइना कोखलगा ममा मपादा खै फजना मतु मनाव तौदनबा हाइदना क्लबना सिनजरे Manipur Postal Division Sindunangasi Soibam Lekai Daleba Community Hall da Circle Level Postal Life Insurance Mela Honabi Matungin Hodokre Thoramaduda Adaksha Imphal East P Bimola Chief Postmaster General North East Circle Shillong I Panger Nungshang Amade Jila Parishad Member L Olena Matangsina Chief Guest President Amade Guest of Honor Oike Thoramaduda Manipur ki tongan ba district leba mathauning thina tauba postal service ki employees sing the award peke Thauramatuda chief guest hoikiba PB Molana phongdokibada Manipur ki tongan ba mafamda leiriba praja singda karamna paisa tungsingadagi haibagi matangda postal division na sinduna awareness piba darkar oi khungang amadi chingi manung hanjinba jagada leiriba praja singda post office ta paisa tungsinbagi niyom niti ayambana khangdabana praja singda khudong chadaba kaya thoaliba si koknanaba aikoi punna honaminaba darkar oi haina phongdoki ऑफिसरी यामना नोंगाइना पैसा से ट्रांसफर तौदना ट्रांसलेक्शन तौदना कोई पैसा से सिनरमी यामना अमगा अवाबा लेतना अदु मतुंगिना बैंक द हेप तौहिबदगी बैंक द ट्रांसफर तौसनगरे बैंक दगी पिथो पिछिन तौबदगी असुकी मतिक जॉब कार्ड होल्डर सिंग पैसा गी कोई पिथो पिछिन से अवाबा कोई Now I would like to invite our esteemed chief guest.
India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Amge same saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damakdadi Panacea singna amata ngaraba coaching center ni. Miyamna center sida thazaba thampi. Sky Hospital da World Class Intervention and Cardiology gi khudong chaba leijare operation tawdana device na heart ke ahoba men ba coronary stenosis balloon na kamthoklaga stent hapa mihul chongbagi layeng RF evaluation pacemaker ICD combo na chingba Sky da pangthoksari angang singidi device closer gi OT amasung hospital charge free oigani akupa marog damak reception ga tana Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solak padagi producing aktaba hakchang choktarba tumba chaba yaraktaba khong hama numayaktaba singidabak amatta nayaba upaidi jolip syrup amasu jolip capsule with changin sinabio. Dhaka taba hairaga khangnaba Maharaj Devendra gi leikhidraba machanupagi ningsing yumbi ama Tamenglong district ke Chengdai khuldanga si yungkhre Chengdai khulasi Tamenglong district headquarter dagi kilometer taraga mangarom chatlaga leiba mafamne Maharaj Devendra gi machanupasi lising amaga chanipan yankhaida Imphal da lan tobadagi chelaktuna imung manung punna Chengdai khulda chelakpada leikhibani Mirol mathang Chengdai gi khunja singna mahaki mang asi ngak sentuna lakhibani ngasi gi thormaduda Maharaj Devendra gi suthang masu Dr. Mutum Megharas mahaki loina bi Jaya Thoiding Jamsu sarugyake Chengdai village authority ge Rapanlung Panmaina mahaki ipai pu singna maitai ama phungkiba mafam asigi ningsing khubam ase haurakliba mirol singna lokthokdana ba pautak pirame Thaina Manipur gi ningthauna Chengdai khunja singa afaba marup mapang oibagi mari leirame amata oibagi lingjel asi hauzik ki mirol na hingantuna leigadabani haike Dr. Mutum Megharas na lisingani tareta khulasi da pangthoki be health camp amada chairman ga wari sanabada Manipur gi ningthau macha ama phungki haiba khangbangamke mahakna lairik paduna thigatpada mapa mapu singni haiba khanglakpadagi ningsing nung asi yungbani thoronggi sarkamaina ujara kayamarum su thake Khulgi khunja singda imung manung ki maike dagi khudol tambaga loinana nat ki oiba khunja singi jagoi su utke Joint Coordinating Committee of Tribal Organization na Tribal Research Institute ki Joint Director Athuba matamda mathau tohangadabani haibe yauna tongan badabi kaya taksiladuna November 19 phawgi manungda dabi sing pidrabadi pung 9 ki oiba Chingi district khudingmakta general strike tawgani hairi organization asigi convener Ashingna Manipur Press Club ta pangthokpa pawgi mifam amada tribal singi amata ngariba institute asi mathau ningthina tawbangamdre Institute asigi joint director gi appointment khudak chanhalu Tribal Affairs and Hill Department Chingi district singda mathau phajana tawhalu demand singa sithabak oina onthok trabadi November 19 gi ahing nongyai dagi pung nipal gi Chingi district singda general strike tawragani haike Handaki Tribal Research Institute haiba the only driver gi department amase phajana function tawbangamdre Masi akwai government da hygienic ya thubada tawbiu masi decentralized tawbiu district ta phajana mathau tawhallu and then e-payment masi masa ki beneficiary da yohanbiu adu wargadi masi mapung baba department amani haina khoina lojagani
Khwairambam Kaithalgi temporary market famliba street vendors singi wahawdagi Manipur National Highway khudingmakta matam kaktana blockade torpa yabagi phibam amada leire. Imphal gi kuki inda paumi singa unaba mada How Kaithal Tribal Women Welfare Association gi president Ningko Vaitena ngarang ayuk temporary market ta Kaithal phaminari pa nupi singi marakta pamdaba thodok khara thoki. Kaithal phangbi chingmi nupi singda Kaithal phaminari ba atopa phurki nupi singa Tatana Khana China Batokpa, Amana Amada Maral Tangjinduna, Police Power Yona Bayauke, Asingba Togdoxing Asi Tatana Tokpana, temporary market Asida Chingmi Nupisina, Kaitel Pambada, Awabakea Tingnare. Mari Lainaba Sarkar ki Department na Asigumba Pam Daba Torpaya Batogdoxing Tortanaba, Matam Chana Tabak Lokapiu, Oiragliba Piba Masi, Tang Taba Amalakriba Pauba, Ngasi Ahing Nongyadegi, Manipuri National Highway Kudim Ating Batamlagani, Amaronda, Ngasi Ahing Nongyadegi, Chatagada Ating Basi, Lambda Masiki Civil Society, Ansam, KSO Amadi, Desamna, Taubi Danaba Kana Hijarake, Adubo, Association ki Maikadegi, Ngasi Pauba Matam Pike. Marak asida yanaba puraklabadi highway da thamliba athing balok thokani haike ingi blockade si sing leiba jaga makhaida ban koraga hoisu nupi oirusu lingchen pan bani blockade koraga tam sida bazar sida chingi ensang mana masing macet masota ning da bas khoi gi wakhan ne Lagiba November Kungatare Pangthokadoriba Kanglai Park Students Association KSA gi Taraganitho Shubham Pokumon Gamari Lenana KSA Imphal West Council gi Thomi Singna Mongsangkai de Leba Oles Homda Tengbang Olympic Re Thoramaduda KSA gi HRD Secretary S Roman KSA Imphal West gi President L Rohit Amade All Manipur Senior Citizens Welfare Association gi Joint Secretary A Mukta Sarugyake Tharonga Mari Lainana L Rohit na Phongdoki Bada KSA gi Taraganitho Shubham Pokumon Lakpaga Loinana Makatana Miam gi Thabak Mai Pakna Pangthokpa ngamnaba ahal oiraba singdagi Yaifa Thongni Niba Oina Thoramasi Pangthokpani haike Arumbam gol laiba ore somusida ngamjaba kharadan KSA kero biski makhada koi KSA Imphal West Council gi nasathaja Jalin masam si jabang ngam kasar basida si TV ba ima ipa sala basuna penti potong ka wada hiena mating pamang ngam bina ba mangalasba ne jari masi hare Hazardous Professional Drivers Habasida Numit Humnigi Oba Refresher Training Program amangase IOC Kusum Naduna Institute of Drivers and Research Center Nasinduna Malom Dipoda Pangthokre Thoramatuda Transport Director BK Sharma Malom Dipo ki STM D Manfung Maring Amade Manipur Fair Service ki Divisional Officer L Nabachandrana Maruba Musing Oina Sargyake Transport Director BK Sharmana Hazardous Professional Driver Singna Logadaba Thodang Amade Lodaba Yadaba Thodang Sing PowerPoint Toduna Taki. The petrol is danger way Habinigo. The diesel puba can think easy. Lick oil drop targa kilometer mangas hang a tower in Kalasi. Ignite the make it Kandi Bombadi Kandi Asco Bombadi or the spark among Pangadi, my Salak was there. Kilometer Salaka de Habinib, some Malak and Matigo. Patriotic Writers Forum Manipur na Sindrungasi Manipur Press Club ta Freedom for Literature Habasida Nomagi Weba Seminar Mapangthokre Thoramaduda Professor Nahakpam Aruna Patriotic Writers Forum Manipur gi President Ragule Shangthem Manipuri Cultural Complex Bangladesh ki Member Secretary Maisnam Rajesh Amade Mioi Kayana Sarugyake Bangladesh taki lakpa mioi ahumda achamba kudol potsu PK Seminar aduda Manawbina Iba Sumang Kumai Arambam Somarendra na iramba drama Kaisham Priyo Kumar gi wari macha amade Devendra Jet Naurem gi Saireng Lyric singi matang da paper pathoktuna khana nainaki Aiba sing na masi matang da khana nainabasi apaba khungthang amani haina Manipuri Cultural Complex Bangladesh ki Member Secretary Maisnam Rajesh na phongdoki Democracy su halak 1990 koyam democracy lenga safandam hanenki adurusu my martial movie break period right against the lady chapel the commission thing am so jawi e batana tana movement so jawi asini bangladesh Bosne Mamadi Koshemna Togliba notification ki matungina school amasung higher secondary khara da lawriba examination PSA lanai mioi kharana sendan lambi oina chathaduna leiramba KSA na thingnare haina KSA gi HRD secretary Roman Soibam Chana phongdorkli
World Diabetes Day ki thoram ngasi Thawal da leba Waikomani Girls College da pangthokre. Tongan ba organization kaya na sinduna pangthokiba thoram aduda Thawal gi Chief Medical Officer Jayant Kumar haikibada matam chana check tokthokpa made chaba thakpa checksin ba loinana hakchang sajel chang naina tawbana tongan ba laina kaya dagi ngakthokpa ngami haiki. Mi kaya diabetes na nari haibisida nupi singsi yam sauna narakpa aduga diabetes haibisida kanbang ngandaba management tawraga masi blood sugar levels nemda laga complication kaya thoandaba madu kakta ningamije UNLF ki Yankaiga Hundar Shubha Mapok Kuman Thoram Loop Asigi Unit Ching Amade Lanmi Shanglob Amade MPA ge GSQ Loinana Battalion Chingda Miam Galoinana Mai Pak na Pangthokre Haide Loop Asigi Department of Publicity ki Director M Saghen ge Cherol Amana Kuman Thoram Asigi Mapungoibe Thoram de Loop ki Lanmi Shanglob Amade MPA gi GSQ the Pangthoke Thoram Asida Central Committee ki Chairman KH Pambay na Luchinglaga General Secretary PHCI Machau COAS NG Pamhaiba, Ethnic Minority Secretary CH Thanil Amade Health Secretary O Chingkhai Nganbina Sarugyake. Thoramasida Tongan but Department Singi Director Singh, Political and Military Academy Principal, MPA Vice Chief of Army Staff, GSO Singh, Staff Officer Singh, Party Cadre Officer Singh, NCO Amadi Lanmi Singh Sarugyake. Manipur gi ningtam lalhauda laikhidraba athauba singda ikai khumnaba utuna haika leika chutam ke minute ani tumina leptuna ikai khumnabut ke thoramasi MPA gi atai battalion sing chaniga marbutra humdoi battalion chaniga nifuma thoi battalion chaniga marbutra mathoi battalion amade unit khudingmakta su battalion ki CO amade CC member singa loinana pangthok minake UNLF ki district committee sing local unit sing ata unit khuding maktasu mapokuman thoramasi mapam adugi miyam galoinana mapung phana pangthok minake thasi ki kungani thoidagi GHQ da chatharkiba mapokumun ga mari leinana pangthokpa games and sports ki thoramsu ngasi lotion kiba galoinana athoen tarba singda sumana mathum singyan thoki Sangai Festival Gamari Lenana tours tomorrow Manipur Amadi Blood Bank and Transfusion Unit Jenims Kakushanatuna State Blood Cell National Health Mission Manipur sponsor Makada Blood Donation Amakaloinana Awareness Camp Ama Sangai Festival Pangtok Liba Lamboy Kongnang Kong the Pangtokre Blood Donation Camp Maduda Soryakiba Manitkogi Managing Director S. Joy Kumana Asing Blood Donation Camp Ama Pangtok Pasinungai Bapo Ihaike Tours tomorrow Manipur gi General Secretary Gita Konthaujamna Sangai kannabagi pandam da camp asi pangthokpani miyamna su idan tawbiu haiki Sangai Festival sida Chef Sangai haiba wa khalon da Sangai bu nusijaba ekoi Sangai sina ekoi gi Manipur eba jati si masak takpada asuki matik chawa maram oibana ekoina tours tomorrow gi ahanba ekoi media gi focus hoina ekoi gi ngasi blood donation si pangthok chabani Person with disabilities singi thagi pension pina naba Impal West District ki kendra taraga hundoigi disabled singi assessment program Wangoi Higher Secondary School da pangthokre District Social Welfare Impal West amadi CM on Sindra pangthokibe thoram aduda Wangoi kendra gi MLA Olukoi laktuna yengsinke Olukoina anoba government asina disabled singi damak lokhalakliba yaifa thorang mapung phana phangnana ba assessment camp asida saruk gyabina ba appeal tawki Koi sila la video me am singa si am differently able whereba man atraba sing tongan makhan li hatare ong tek ko limit ito gi de hobo kang ka problem da gi na ta da gi me am singa si koi assessment ama koi kyam chhathi ne hena percentage kyam hena moji wang so bono kyam hena koi si am man atraba no have ne ching assessment ama khaki ri khudong jaw da phangna ba koi CMO Infan West Infan West District ni sinjari Manipur Sangai Festival ki sarukama oina lagliba November kunga tarukta Imphal gi Kangla Park ta pangthokadoriba hiang tanabagi full rehearsal ngasi lamlai kendra gi manungda salampat ta pangthokre Manipur gi yelhangoi gi masana sibu yokhatnabagi pandam da pangthokadoriba hiang tanaba se nomaijing numit ki nungthil pung ani taba matamda Education Minister T.S. Radheshyam
Tourism Corporation Manipuri Chairperson Dr. Sapam Ranjan, Yaskul Kendra MLA Saitabrata Thokchom, Manipur Ningthau Lesemba Sana Jawbasu Sargyagani. Handak Chahi ki Yang Tanabasida Reddy Yumnam Amasung M Sunil Nat Tengmai Lepa, IMC Ward number Taraganipan ki Corporator Laimayum Ongbi Inunganbi Amasung Ward number Taragataruki Corporator Thokchom Ongbi Elijana Tengmang Lepi Oigani Hari. MPP के सेंट्रल कमिटी की मिफमना उरिपोक केंद्र दगी TH उदोय लुआंगबो पार्टीज की स्टेट रिटर्निंग ऑफिसर वेन हापख्रे मणिपुर प्रेस क्लब पांगथोकपा पाउगी मिफम अमदा पार्टी सिगी मरकी प्रेसिडेंट ओ जुगिंद्रोना मथंग चही की जनवरी 15 दा पार्टी सिगी अनौब टर्म की प्रेसिडेंट खलगनी हाइरी मियाम यामना सरक चहिंगनबा अदुगुंबा फिल्म लेरे ट्रांसपेरेंसी लेत्रे अकाउंटेबिलिटी लेत्रे इलेक्शन द फ्री एंड फेयर लेत्रे हाइबन सिंगवा मियाम द सिंगवा प्रोपेगेंडा मयाम संतरोपसदा कोई पार्टी की मरोइबा पाकोलोसिंगना सिंगवा यंगस्टर अमा तंगाई फदबा लेरे हाइबसि खनबदगी अखोगी तीस उदोय लुआंग मा को खोइना अखोगी येसारोन खनमनी Manipur Builder and Other Construction Welfare Board की मीटिंग मखादा ओइनाम केंद्र लेबर यूनियन केंद्र से MLL राधाकिशोर की मीटिंग मखादा केंद्र असिगी मफम मंगादा हांगदोकदबा ट्रेनिंग सेंटर संगाबगलोइना नोमगी ओबा लेबर अवेयरनेस थोरम अमा कैनौदा पांगथोखरे थोरम अदुदा MLL राधाकिशोर Manipur Builder and Other Construction Welfare Board के आरो L इबोमचा कैनौ जिला परिषद मेंबर एन समानंदा कैनौ की प्रधान NG शोभा इरेंगबम ग्राम पंचायत की प्रधान आई गोपेंसु सरग्याके प्रधान शोभाना ट्रेनिंग याउरबेसिंग थवाई याउना सरग्यातना इसागी सिनफम अमा ओइबा ngamnana होनबियु हाइके MLA L राधाकिशोरना केंद्र से मफम मंगादा हांगदोकलिबा सेंटर सिंगदा मरोइना नुपी सिंगी टेलरिंग अमसुंग कटिंग गे थामरी चुपना ट्रेनिंग पीगनी सेंटर अमदा मियोय चहुम फाव लेगनी मसिगदमक मशीन चामगे यांखै फाव थमगनी हाइके कलर जॉब द गवर्नमेंट की थबक हत्ता ngaइबे यादा गवर्नमेंट की थबक हत्ता ngaइरगा सु थबक से फंगतबनिना मणिपुर सरकार सना नहासिंग से थबक पीबेगी स्कीम से बैकचरे चथकदोरिबा था मरी की प्रोग्राम से मपुंग फाना मखोय कोना बकंदना थवाई होना होनदना मखोयसु मसिगी सिनफम मसिदा अफबा ट्रेनर अफबा एम्प्लॉयी employment nama pangna ba hone view hadna igi site ke appeal tawjari Rims Rotalaiba City Investment Bank ta sasinaba pension book amade bank passbook puraktuna loan launa na khonaraba mioi mare bank ki mioi singna phaduna Lampel police station da sinakrai Thaudo singasin nungtil nupi ahum yauna nupa amaga punna chatharambane sasinaba pension book adu sugnudagi KH Bimola Kobi nupi amagi mingda leramke aduga mahak masamake bank account na United Bank of India ke account number yawba passbook ama purake passbook asidana Bimola gi leifam thangmaiban haina thai bank ki mioi singna asigumba sasinaba pension book puraktuna loan launa na phonaba thawong asida ngasi phariba mioi mari sikhak natana makhoi gi tungda achaupa gang khutpuama soidana yaurongani haibagi thajaba lei haike makhoi mari Lampel police na makha taba wahang pahongi damak police station da pukrai handak chahi gi Manipur Sangai Festival yawba lakpa ngarang Myanmar dagi Imphal da thunglakiba mioi 13 na sabatim ngasi Sangai gi pongnapam Kaibulam Jaw National Park INM Memorial Complex amasung Ibudau Thangjing Moirangi Laikol yengkhrai Tim asibu losing laki bakak cing tabam Brajagopal Sarmana ISTV da Ibudau Thangjing Moirang Kuram Jaba Pangjabada Apen Bapoi Sangai Madi Loktak Pat Hakting Nana Ujaba Pangbada Maitei Macha Ama Oina Chautok Manipur gi mafam kaya Myanmar da laiba mitei singna yengning ba pok pagaloinana jahi gi pangthok liba Manipur Sangai Festival yengning ba mioi kaya lakpada khudong cha da kaya mayok naribasi Chief Minister na mideng changhaningi handaki festival asi yauna na ba Chief Minister na invite torpagi damak thagat pa phongtoki Manipur ke mandali Myanmar hasi Indo Myanmar hasi madu sing de koi sab koi lagna damak simsa bi sing ni yamna kana kane Myanmar ni masle lagure yamna lui lagba luba matam do koi Chief Minister so gona si so koi invite to bi ba go lagna ki damak invite to ra koi koi le sokom na koi consulate man leaders invite to bi ba madum yamna pathau pang bi sing ni koi masle lag to lagna ha ba madu Chief Minister so koi na harau jare koi invite to bi ba zik lagba matam do yamna harau jare
Kurai Chingang Mamlekai Gram Panchayat ki Gram Sabha Mifam ngasi Porompat Leba Kurai Chingang Mamlekai Gram Panchayat Bhavan Lampak Tapang Thokre Thoromasida Kurai Chingang Mamlekai gi Nauna Karak Laba Pradhan Lairik Yangbam Ongbi Kanan Bala Infal East 1 gi Adaksha P Bimola Devi Panchayat asigi Nauna Karak Ward member sing amadi Upa Pradhana Sorgyaki Pradhan Lairik Yangbam Ongbi Kanan Bala na haikibada Praja singna thingnariba khudong chataba sing amasung sarkar gi leiriba chawkhat thorang gi thabak sing ase mifam masida punna khanaraba matung chahi asigi oiba work program da karambana ahanba oina hapana maram chabagi haiba mifam asina warip lauraba matung da taunanaba khanabani haiki Sotaraba iramdam kurai singam amlekai asigi chawkhat thorang gi damakta ikhoigi singam amlekai asina kolibada leiba praja singsiga khanna nainabagi maramda aikoni ngasigi Gram Sabas, Pamjavane. Infal East 1 CD Block Sawombung Gram Panchayat ki Gram Sabha Miphamama Kurai Nandai Bamlekai de Pangthokre Miphamaduda Jila Parishad Member A Opendro Kurai Nandai Bamlekai GP Pradhan Yumnam Chitra Infal East 1 gi Adaksha Bimola Madi Jila Parishad Member L Olen Sorgyake Mipham aduna MG Narega ge lever budget lisingani taraganipal taragamapan gi paikhat kadaba chawkhat thorang gi thabak thoramna chingba kaya gi maramda khananaina ki hairi Tulihal Gram Panchayat Ward number taragamathoi gi Ward Sabha Mipham ngasi Poiro Khongjil awang lekai deleba ke maimu gi yumda pangthokre Mipham aduda Pradhan MG Abdul Khalif Ward member Ten Shubham Kalachan Susargyaki Ward asigi miyam ga loinana miyam gi chawkhat thorang gi paikhat kadaba thabak thoram sing puthoktu khananaina ki Society Theatre Manipur na sindunangasi GC Tongbra gi lairik Chengni Khujai amasung Mani Mamau nauna mitay mekta phongkre Gaisamthong top lerakta leba ngasi Rashtralipi Primary School pangthok pathoram aduda Language Planning and Implementation Department ki Director L Mahabir Milal ki President Babuchan Maitay amasung Society Theatre Manipur ki President Kaisam Omnathna maroiba miyosing oina sargyaki El Mahabir na haikibada maming leiraba aiba singi lairik sing mitay mekta nauna phongdokpada sel gi mateng pigani haiki Other Maram or the Moji Pong Dakar lay having a son of Kangagasu, like when a put upon the way of say. As I give Pongal Ragasang River invest of Ripasham, the Loy Makin and Taran Leni Hadra, Aduki, Aki, when a Maram or a man. Stangai Festival listing ani Tarakatariki Sorkomo in a Manipur Sumang Lila Council Sinduna Chathariba Sangai International Sumang Lila Festival gi Anishubanamita Narol Kongtang Artist Association gi Tomthin Nganbi Haina Mingthonba Sumang Lila Utkre Manipur State Cooperative Union ge Managing Body Khanbage election Lampel Daleba Cooperative Complex apang thokre Chingamadi Tamgi Managing Body Khanbage election aduda Valley gi oina Longjam Tompishakna President amade Vice President oina Jina Posangbam amade Hills ki oina Jankogam Hawkip na Vice President oina Maipake More Police ke IB dangasi miyam gi numit thoram pangthokre thoramaduda Technopal gi SP Dr S Ibomcha ADC More Sona Khaikopau ngaite amade atai official kyana sorgyaki tongan ba civil society kya susorgyaki be thoramaduda SP Ibomcha na haikibada Police amade More da leiriba miyam gi luchingba Singapore na phaminaduna tathok tasin taunabagi hauzik More da santi lagre haike Hozai sanabagi pau muk lobirasi. Ngasigi sanabagi pauda Jererong Football Association na Sinduna Thangmai Bengi Thau Sports Complex la chathariba taragamathu shuba Jadonang Memorial Football Tournament lisingani taragataret ki ngasayuk sanakiba match ta Major Kulna Thuijangbo goal hum amada maithiba pikrai nungtil gi match ta na Gajinlo na Chini Konbu goal amasinoda maithiba pikrai
Numit humni chupna chathagadaba ahan basta level Shaolin Kung Fu Championship ngasidagi Loktak Project Station gi chief engineer Bedi Ramna Loktak Project laiba community hall hodokrai. Shaolin Kung Fu Martial Arts Academy Loktak Project na sinduna pangthokpa championship asida Manipur gi tongan mamafam kayadagi lakpa team taragi apunba sanaroi jamaga humpu mapalna lamba tongnagadori. Ngasi hodokpagi thoramaduda Loktak Power Station gi senior manager PK Sindhu Kausu Federation India के चेयरमैन के एस जुगेश्वर सुसरुया के तरागतरे सुबह सेना नेशनल एमेचर मुइथाई चैंपियनशिप ता मणिपुर की सानारोई मरीना सिल्वर मेडल अनियमदी ब्रॉन्ज मेडल अनि लौरकले हाइना मणिपुर एमेचर मुइथाई एसोसिएशन खंगली हौजिक सानाबगी मखाताबा पाव बयान थौजमदगी मुगलोबिसी Taramati Shubha Manipur Polo International gi ngasi sanakiba match ta England Polo team na Morocco Polo team bu maithiba pikre sahi sigi sangai festival ga mari lenana Manipur Horse Riding and Polo Association sinduna tha sigi tang kunithoi degi India gi polo team ani amadi mapal leba gi polo team mari punna polo team tarungna group ani thongna khaiduk tuna sathariba sahi sigi Taramati Shubha Manipur Polo International gi ngasi sanakiba match ta England Polo team na Morocco Polo team bu panjal taratruk ani da yamna lakchana maithiba pikibani match asida mai pakiba England Polo team gi panjal singadu Phil Seller na ahanba ahum suba madi Mari Shubha Sakarda Panjil Tare Chanki Ben Elena Ahanba Madi Ani Shubha Sakarda Panjil Manga Chanki George Shelton na Ani Shubha Ahum Shubha Madi Mari Shubha Sakarda Panjil Ahum Chanki Atopa Panjil Aduna Robin Orme Rodna Ani Shubha Sakarda Chanki Bani Match Asida Mighty Kipa Morocco Polo Tingi Panjil Ani Adu Philips Daruks na Ahum Shubha Sakarda Panjil Ama Amadi Bedi Keber na Mari Shubha Sakarda Chanki Bani Amaromda Pologround Asida Sanakiba Exhibition Mesta India Team B Manipurna India Team A bu Panjil Tarhom do Enida Mighty Bapikre Match Asida Mai Pakiba Indian Polo Team B Manipur gi Panjil Singadu El Atang Mana Panjil Mari K Zogendro na Panjil Ahum S Bimol P Ozid Amadi TS Jacob na Panjil Ani Ani Sankibani Match Asida Mighty Kiba Indian Polo Team A gi Panjil Anidu Bijay Singh Amadi Tarsem na Sankibani Sathariba tournament asigi hei nungtil pung amatamada Argentina Polo Team Amadi India Team A ga sanagani We all are fortunate that we are gathered today at Mapal Foundation, the oldest living polo ground in the world. I would like to congratulate Manipur Horse Riding and Polo Association and the International Polo Team taking part in the tournament for giving international attention toward critically endangered Manipur polo. It is a painful sight to see the Manipuri polo lose on the street due to the initiative driving ground. The survival of Manipur polo is necessary for all survival of Manipuri polo. Manipur Sangai Festival ga mari lenana Kang Federation of India gi meng makhada Manipur Kang Association namadi Manipur Sarkar gi Department of Art and Culture Department of Youth Affairs and Sports na sinduna tha sigi tang kunma thoidigi Kang khuttare na gurbani thongna khaidok tuna sathariba ahum suba international invitation Kang tournament ki ngasi singamai kangthengda sanaki ba match ta India team kasar kangkhutna Myanmar kangkhutpu panjal mapal tarukta maiti biki Amaromda Kangkutariana group ani thongna khaidok tuna sathariba Kunipal Suba Dana Manjuri Invitation Women Kang Tournament ki ngasi Gopal Dev Kangching High School da sanakiba matcha Gopal Dev Kangkhutna Jiri Kangkhutpu Panjil ani amada maiti bapikre Thagchiri boyai hozelo slapna ngasi nongmi ba inga sagi paung kisen Ngasigi oikipai ngasagi pauda ICAR Lampel Partigi Pirpa Paugi Matungina Ngasigi Kwadigi Sakiba Celsius degree Kuntaruk Dasmik Ani Kwadigi Ingba Celsius degree Tarhomdoi Dasmik Mapal Nuksita ya waising manilgisang ayuk da sada marfu mapal Nuktil da sada yang kay taruk oike
ngasi nong chukide Hauze roibada ngasi maroiba pau amuka na pijari Masa masa ki dukan dagi hendok tuna pot yolamba thingnarbade IMC ki bylaw ki matung ina charak phangan gani haina mahod minister TS Syam Kumar na haikrai Cycle amasung ningthau khongda sakhangdaba singna yeiga dawraba phawai sing mai thadok lamle jenaba mioi ama miyam na pharaga police ta sinakrai amade Taramathoy Suba Manipur Pologi ngasi humni chanba numita Manipur ki sanaru singna semba India bina India ebu panjal taragumdoi ani England na Morocco bu panjal taragataruk ani da thoi krai ngasi gawina di ISTV na pijama pau matang salojare ming tabi basing ba mukana krum jari